BS6 update tabiriba amadi yengbiriba khwai khudingmakpu taramna okchari. BS6 update na miyamgidamak puduna lakchari. India gi leriba state sing amadi malingbi tongan ba mafam singda thokiba thodo wathuk singi khwaidigi nauba update sing. Masamagna hekpokchaba machabu sahi ahum surakpa matamda mamana minungsi leitana hatpiki. Hek taba matamda yamna angakpa amadi thajadaba thodo asi handakta ikuidana South Bengaluru gi Banasankari hariba mafam asida thokiba thodokni. Hainabalai mama amana mahaki masa asi mahaki punsidagi henna mamal yami mama adugi thawai makni haiduna khanjaribani. Karigumba macha aduna narak yelakpa matamda pau ahing mingshel khangduna macha adubu karida soikigadagi haiduna senazaribani. Mama na machabu nungsiba haibasi wahina phongdokpada loiba khamba nairoi. Adubu lainadagi shu hena thotli hainariba macha oiba kayana hanna langjarabasu macha singbu ngakpiba ngambini hainaribi mama oibi singilakta nungi thamoi panbi hingcha yaitambegi shaklon lauduna mama amana Subnatagi chahi ahum khakta ngairibi macha nupibu mima nade amadi wa ngangthokpa ngamde haibagidamak minungsi mashet amata yaudana mama aduna illiba fi aduna khouri lakhattuna hatkhre. Hairibi nupi asigi mamingna Ramaya masagi chahi kuntraga marimuk suraba mihaini. Mahagna chahi ahum muki mamangda mahak asi masa faibok anigi mama oina oirami. Mahaki mapuroibagi mamingna Benkates kawi aduga mapuroiba asidi mirei bakta thabak tawduna leirammi. Victim oiribi machanupi asigi mamingna Prithika kawi. Piklingaidagi hauna Prithika mimanadaba wa ngangthokpa ngamjaramde. Masina maram oiraga mama asi mahaki marup mapang amadi imung manungsingi mamangda yamna ikaiba masa matomta fawjarami. Adubu mahaki atoppa masanupi asimadi yamna haithoi singthoibi oirammi. Matamgi matung inna Ramayana masasing animakpu school singda ming chaninglami. Adubu masanupi amadi preschool da ming chalami aduga Prithika di mahaki angang oidingaidagi loinarakpa laina haibadi mimanadaba amadi wangang thokpa ngamdabasing asina maram oiraga school da ming chanba phanglamde. Thodok asidagi maram oiraga Ramaya asi tha taruk hena depression narammi. Asumna numit kayani marum haukraba matungda Ramayana mahaki masanupi Prithika mimanadaba wa ngangthokpa ngamdaba matau asida mahakna imung manunggi mamangda ikaijaba mahaki tinnariba marup mapangsingi mamangda ikaijaba aduna maram oiraga matam khudingmakta imungdata mahak asi leirammi. Adubu nongmadi mahakna mahaki machanupi Prithika asi hatnabagidamak yamna sathiba firep amakhak laujaki. Yamna sathiriba thodok asi Jungi tang 12 kumja 2012 numit asigi nungthil pobopta thokiba thodokni. Numit asida mahaki machanupi Prithika nataba ama asibuna pre-school da mahi tamnanabagidamak thakirami. Madugi matungda yum adugi thong amari thongnauksing adu chetna lonjillaba matungda yamna thamoi kainingai oiba mawongda masamaki scafi aduna sahi ahumta suriba machanupi adugi ngaksamda chetna lakhattuna thamki. Prithika punsi haibasi karino awa nungai haibasina karino khangdriba subnatagi sahi ahum khakta suriba Prithika matam aduda mamana mangonda chatharakliba yamna tamthireba mawong adubu khangjaki. Adubu minungsi leitrabi mama hingchabi Ramayana fi adubu hena Prithika gi ngaksamda laksinki. Mikup kharagi tungda sahi ahumta suriba Prithika matam pumbagi oina tuminna leiki. Mihat adu chatharaba matungda Ramaya masana thabum tara nau puduna poksabi machabu punsi manghankhre khanbada yamna kijarami. Madugi matungda mahakna mahaki nupagi manau nupada kol tawduna thodok adugi wari pumba lirammi.
Manau nupana hairakpagi matung ina masa adubu kongkhattuna manak nakpa hospital amada Ramayana pukhalakami. Adum oinamak doctor aduna angang adu sire haiduna fongdorakki. Police singsu thodok adugi pau fangbadagi hospital aduda thuna yangna lakhirami amadi doctor singda wahong pahong chatharaba matungda Ramaya police custody da puki. Police na Ramayana mahaki masanupi karigi haklibano haiduna hanglammi. Ramayana masa adu angang oiringedagi loinarakpa laina ngangthokpa ngamdaba mimanadaba aduna mahakna yoknaba hotnabada awaba ama oirakpa amadi mayam mamangda ikairakpa aduna thodok adu chathanabagidamag firep laukhibani haina police na hangba wahang aduda fongdoklammi. Makha tarakpada police sing aduna thodok thokliba yum aduda yengshinba lakpa matamda chejet amada aina aigi ichanupi hatle haiduna iramki. Ramaya police na fakraba matung mahaki machanupi ama adu mahaki nupagi ahal laman singa punna leminna hoki amadi family singna benkatespu miramdagi halakpa ngainari. Yamna sathiba crime asibu chathakibi prechikagi mama Ramaya karamba serak sing laukhalakpagi haibadu yengba tari. Yamna angakpa thodok amada flat amagi manungda miyoi marigi asiba hakchang lairamki. Thodok asi handak suratki Jahangipura hariba mafam asida thokiba thodokni. Numit aduda suratki Jahangipura hariba mafam asida leiba Ras Hans Residency gi flat number 101 E blocki mafam amada miyoi tarana chaklen ama chamin narami. Chaklen adu chamin naraba matungda makhoi taragi manungda mari amana hairiba Ras Hans Residency gi flat number 504 hairiba mafam asida ahing leoki. Makhoi sing adudi Hirabai Solanki, Santu Ben Badar, Gauri Ben Amadi, Jasu Ben hairiba miyoi mari asini. Makhoi sing asigi manungda Hirabai Solanki hairiba miyoi asi Gauri Mewadagi Mapuroi amadi atai lemhoriba makhoi ahum asina nupi ngakta machil manaukshu oirammi. Saklen asi irai numitta chanaraba matung amadi makhoina flat asida ahing lekhoraba matungda nonganbaga haibadi thangja numitki ayukta ahing lekhobasing adugi maraktagi Jasu Bengi macha Mukeshna makhoina leiriba building adugi flat number 101 dagi flat number 504 leiriba mafam aduda makhoibu hawdokpa amadi ayuki breakfast taunanabagidamak cha puduna laklammi. Mafam aduda Mukeshna yaurakpaga thong adu hangdoknabagidamak haiduna yamna kanna hotnarami amadi kaurammi. Adubu ka adudagi kanamatana response pirakhide. Madugi matungda Mukeshna manga suba floor adudagi ahanba floor da kumtharakhi. Yamna thuna so puraklaba matungda thong ado Mukeshna hangdokluba matamdadi yamna thamoi shokpa amadi ngakningai oiba fibam ado Mukeshki mitmangda uki. Ka aduda lehoba makhoi mari taaduna leimaida leiramki. Madu urubadagi khudakta Mukeshna ambulance kauki loinana imung manunggi member kudingmaktasu thodok adugi matangda paudamki. Amadi family members singsu thodok thokpham aduda thuna yangna laknaki. Mikup kharagi tungda makhoi marimag sire haiduna ambulance ki staff amana hairaklami. Amadi police singsu thodok thokpham aduda yaurakhi. Thodok adu yamna serious oiba maramna police na forensic science lab ki team su sport aduda kauki. Amadi laikhidraba Jasuben gi relative Kishore Bandal na fongdorakpada Jasuben asi hariba flat asida matam kuinadagi leiraklaba miyoini amadi saklen adu charaba matungda mahaki relative sing aduga mafam aduda ahing lenki. Madugi matungda makhoi sing asi ayuk anganbada ka adugi manungda siduna leiramkhibani amadi makhoi sing asi matau karamna sikhibano haiba chapchana khangba ngamde. Amaromda thodok asi suicide sunate amadi laikhidraba makhoi sing asi senior citizen ngaktani amadi
imung manungga makoisinga ningai sangdanaba amadi problem amata makoising asigi marakta thokibasu leite haiduna jasu bengi relative kesorna fongdorakli loinana police na thijanba matamdasu suicide ki evidence amata fangkhide amadi makoigi haksang singda sokpa panbagi dakna singba amata su leikhide adubu chingnaningai oiribadi makoigi bathroom adugi jesser adu on tawrambana makoi sing adu gas leak oibadagi leikhidaba oiramba yai haiduna chingnari adubu makoi matau karamna leikhidabano haibasi forensic science ki lab amadi postmortem ki report ki matung inna ngaiba tari Tabiriba singbu amuka hana kurumjari India gi amadi malimgi tongan tongan ba mafam singda thokpa khwaidagi nauba thodok wathok singi update singi damak miyamna interest lebiribadi channel asibu like comment subscribe tawbiramu Tabiriba singbu amuka hana kurumjari